ꯑꯏꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯍꯥꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯁꯤꯅꯥꯏ ꯍꯥꯏꯕꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯑꯗꯨ ꯁꯤꯅꯥꯏ ꯆꯩ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯍꯥꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗꯗꯤ ꯁꯤꯅꯥꯏ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯖꯔꯝꯒꯦ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤ ꯈꯔ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯆꯐꯨ ꯁꯤꯖꯟ 2 ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯊꯥꯖꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯤ ꯁꯨꯔꯕꯣ ꯁꯨꯔꯗꯤ ꯆꯠꯅꯕ ꯇꯧꯔꯁꯦ ꯄꯥꯏꯈꯣꯝꯕꯅ ꯁꯨꯔꯦ ꯆꯠꯅꯕ ꯇꯧꯔꯁꯦ ꯃꯥꯂꯦꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯕꯤꯀꯤ ꯅꯪꯒꯤ ꯒꯥꯔꯤꯗ ꯅꯣꯏ ꯃꯔꯤ ꯇꯣꯡꯉꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯤꯗꯅ ꯑꯩꯈꯣꯏ ꯃꯔꯤ ꯇꯣꯡꯉꯒꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯌꯥꯅꯔꯦ ꯃꯥꯂꯦꯝ ꯄꯥꯏꯈꯣꯝꯕ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯃꯔꯤ ꯇꯣꯡꯂꯤ ꯕꯤꯀꯤ ꯄꯨꯟꯁꯤꯕ ꯕꯦꯂꯦꯟꯇꯤꯅꯥ ꯑꯃꯗꯤ ꯑꯟꯖꯂꯤ ꯃꯈꯣꯏ ꯃꯔꯤ ꯑꯃ ꯇꯣꯡꯂꯤ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯀꯌꯥꯅꯤ ꯁꯥꯟꯅꯔꯤꯕ ꯄꯥꯏꯈꯣꯝꯕꯅ ꯑꯩꯗꯤ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯦ ꯑꯦꯗꯚꯦꯟꯆꯔꯅꯤ ꯈꯜꯂꯨꯕꯗ ꯂꯤꯟꯊꯣꯏꯅ ꯅꯪꯗꯤ ꯀꯩ ꯕꯤꯠꯇꯅꯣ ꯅꯨꯡꯉꯥꯏꯔꯤꯁꯤꯅ ꯅꯪꯕꯨ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕꯔꯣ ꯊꯥꯖꯅ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯥ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯩꯗꯣ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯍꯥꯏꯁꯦ ꯌꯥꯝ ꯄꯛꯂꯛꯇꯕ ꯑꯗꯨꯏ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯄꯥꯏꯈꯣꯝꯕꯅ ꯏꯕꯦꯝꯃ ꯈꯪꯉꯤꯀꯣ ꯅꯪꯒꯤ ꯅꯒꯨꯟ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯑꯩꯅ ꯇꯧꯔꯕ ꯈꯨꯗꯤꯡꯃꯛꯇ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯅꯪꯅ ꯑꯩꯕꯨ ꯊꯥꯒꯠꯂꯛꯄ ꯌꯥꯎꯔꯕ꯭ꯔꯣ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯒꯥꯔꯤ ꯊꯧꯔꯝꯕ ꯃꯥꯂꯦꯝ ꯑꯗꯨ ꯍꯧꯖꯤꯛꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯪꯁꯦ ꯈꯔ ꯄꯛꯂꯛꯇꯕꯖꯥꯠꯅꯤ ꯑꯗꯨꯏꯅꯤ ꯊꯥꯒꯠꯄꯤꯗ꯭ꯔꯤꯗꯣ ꯄꯥꯏꯈꯣꯝꯕꯅ ꯅꯪꯁꯨ ꯅꯨꯄꯤꯒꯤ ꯃꯤꯆꯪꯒ ꯆꯪꯉꯤ ꯌꯥꯝ ꯍꯩꯅꯗꯦꯅ ꯅꯪꯗꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯊꯧꯔꯤ ꯁꯣꯝꯗꯅ ꯕꯤꯛꯀꯤꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯁꯨꯡꯌꯧ ꯍꯦꯛ ꯌꯧꯍꯟꯅꯤꯡꯗꯦ ꯕꯦꯂꯦꯟꯇꯤꯅꯥꯅ ꯅꯪꯗꯤ ꯀꯩꯒꯤ ꯕꯤꯛꯀꯤꯅ ꯂꯩꯗꯅ ꯑꯣꯏꯕ ꯌꯥꯕ ꯌꯥꯝ ꯂꯩꯈ꯭ꯔꯦꯗꯅ ꯑꯗꯨꯏ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯂꯥꯜꯕ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯅꯪꯒꯤ ꯑꯣꯏꯕ ꯌꯥꯕ ꯑꯁꯤꯅ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯍꯥꯏꯔꯛꯇꯣꯏ ꯋꯥꯁꯦ ꯖꯨꯠ ꯆꯥꯕ ꯋꯥꯗꯤ ꯑꯣꯏꯔꯔꯣꯏ ꯈꯪꯉꯤ ꯕꯤꯛꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯕꯦꯂꯦꯟꯇꯤꯅꯥꯅ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯕꯤꯛꯀꯤꯅ ꯌꯥꯔꯦ ꯇꯥꯅꯤꯡꯉꯛꯇ꯭ꯔꯦꯀꯣ ꯄꯨꯟꯁꯤꯕ ꯈꯣꯟꯖꯦꯜ ꯈꯔ ꯂꯨꯊꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯈꯨꯟꯗꯨꯗ ꯌꯧꯔꯨꯔꯒ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯧꯈꯠꯇꯕ ꯊꯕꯛꯁꯦ ꯑꯗꯨꯏ ꯋꯥꯗꯨꯗꯤ ꯀꯦꯞꯇꯦꯟꯗ ꯍꯪꯉꯨ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯗ ꯍꯪꯗ꯭ꯔꯁꯨ ꯕꯤꯛꯀꯤꯅ ꯍꯥꯏꯔꯛꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯀꯤꯗꯤ ꯀꯤꯀꯣ ꯁꯨꯝ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯑꯩꯁꯨ ꯃꯤꯅꯤꯅ ꯀꯤꯔꯤ ꯄꯣꯠꯅꯤ ꯕꯦꯂꯦꯟꯇꯤꯅꯥ ꯍꯥꯏꯔꯛꯏ ꯕꯦꯂꯦꯟꯇꯤꯅꯥꯅ ꯌꯥꯝ ꯀꯤꯒꯜꯂꯤꯀꯣ ꯑꯍꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯉꯥꯡꯅ ꯂꯥꯛꯄꯅ ꯁꯤꯅꯥꯏ ꯈꯨꯜꯅꯧ ꯈꯨꯟꯗ ꯌꯧꯔꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯌꯧꯔꯛꯄꯗ ꯈꯨꯜꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯅꯔꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯗ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ ꯇꯥꯗ ꯑꯩꯈꯣꯏꯁꯦ ꯈꯨꯜꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯊꯤꯖꯤꯟꯕ ꯂꯥꯛꯄꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯈꯨꯜ ꯑꯁꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ರೆ ꯅꯈꯣꯏꯗ ꯑꯋꯥꯕ ꯇꯥꯔꯒ ꯇꯣꯛꯀꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯌꯥ ꯃꯁꯥꯗꯨ ꯑꯁꯤꯕ ꯀꯧꯕ ꯃꯥꯒ ꯃꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯤꯡꯂꯤ ꯍꯥꯏꯕꯗ ꯃꯉꯥꯏꯔꯦ ꯃꯁꯥ ꯐꯥꯎ ꯂꯦꯡꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯏ ꯐꯥꯗꯔ ꯍꯧꯖꯤꯛ ꯀꯔꯝ ꯇꯧꯅꯤ ꯐꯥꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯃꯁꯥꯗ ꯂꯩꯔꯝꯕꯗꯨ ꯊꯣꯛꯈꯤꯕꯒꯤ ꯇꯧꯕꯅꯤ ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯐꯥꯗꯔ ꯑꯗꯨ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯂꯩꯃꯥꯏꯗ ꯑꯁꯤꯕꯒ ꯃꯥꯟꯅꯗꯨꯅ ꯇꯥꯔꯤꯕ ꯃꯌꯥ ꯑꯗꯨ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯃꯊꯦꯛ ꯊꯦꯛꯂꯛꯏ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯒꯤꯇꯥꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯏꯆꯥ ꯑꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯏ ꯐꯥꯗꯔ ꯃꯌꯥ ꯑꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯅꯊꯨꯝ ꯁꯈꯣꯏꯔꯥꯅ ꯏꯂꯤ ꯃꯥꯡ ꯉꯥꯛꯁꯛ ꯈꯥꯕꯩ ꯁꯥꯂꯥꯂꯥ ꯏ ꯑꯔꯣꯏꯕ ꯎꯏ ꯏꯇꯝ ꯔꯥꯍꯩ ꯔꯥꯁꯤ ꯑꯩꯅ ꯅꯥꯊꯨꯝ ꯈꯤꯄꯥꯂꯤꯈꯥ ꯈꯔꯤꯡ ꯑꯩꯅ ꯃꯍꯥꯏ ꯃꯔꯩ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯐꯥꯗꯔ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯑꯗꯨ ꯃꯉꯥꯏ ꯁꯟꯇꯣꯁ ꯑꯃꯗꯤ ꯒꯤꯇꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯇꯔꯪ ꯆꯠꯂꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯌꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯌꯥ ꯑꯣꯏꯗ꯭ꯔꯕꯣꯏ ꯈꯜꯂꯛꯏ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯅꯊꯨꯝ ꯈꯤꯄꯥꯂꯤꯈꯥ ꯈꯔꯤꯡ ꯑꯩꯅ ꯃꯍꯥꯏ ꯃꯔꯩ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥ ꯑꯗꯨ ꯄꯦꯟꯅ ꯅꯣꯛꯈ꯭ꯔꯦ
Maya adu asumna noklambadagi kok aduna nongthakta nongkhatuna nokna khekna asum paikhalai. Mayagi matau adu uraga makhoi ahumdi tawbam ama khanglaktre. Macha oijarabasu oirak iba phibam adu ubadadi mama gitadi mamit mana chap yumkhre. Santos magi khongkham adu tungda khitang halli. Nongthak masu akhak arau khaktamak ngaikre. Numidangi matamni Rohit hairi kaino haisibo adubo ithokpa yagadro. Santos nairi aduda natene mana ngasa hairakpa wahai paring amani yauki adugi wahaido hojik phawba ai kok ngauri. Rohit nairi kai wahai no haise kamaina haiduna khangde maitai lon sunatte mana ngasa hairakkhrido. Kai lon adudi Santos wakal khanjana na haire ngasaigido kabui natraga tangkhul amadi maringumba lon oramdong male. Naga lon khangmi leiradi soidana khangani. Wahaibu kamai toge aduidi mani leisidi manigi mamado tangkhulne mapana maitaine aduna manisu loina natrasu kharadi khangamni kaino. Santos naire hoine mani leiko kawu reidi ado mana ngasai haiba londo kari ba ningsinge ngaiko ko ai record toge aduga manida tahange hoi ai harage ko. Santos asi haina wakhaladu khanjana na hairei nathum sakairona ili ma ngaksa khabai salala aruiba iwi atam rahaira chi aina nathum kipalika kharing aina mahai marai si wahise aduga amana kaiba ngasaido nathum kipalika kharing aina mahai marai asi oira male kaino adudi mamangda nangna haikiba wahaiduga manadro. Santos khangning nairi kai jagada wahaidugi aroiba aduwaida khangdese nangna khara phanaba tawro aduga hairo ko hoise aina adum tawrage ado mayadi adum halaktre. Santos wakhal nungai ta hairi halaktre kari haidun khangdreda imadusu nungai tana lehobne pabungsu leiramadi khara phadongni adusu oidre aisu pakhangne aduna aduda kayam koina leini aisu adum halae. Rohitna nangsu karim hairamdra haise haidi wakhal kharada oisu chawthoknaba adubudi hairamme hayeng amaiba ma thiraga yengthokse haina maibado ai hairake aikhoi langlenge khangnaba maiba maibi leiramni adudagi ahaiba ma hairake se phare adudi aisu potharage ko. Hoi asun makhoi anisu phone adu thamnakre somdana sinai khunawdani khul adugi miyamnadi yum amada leinaba wa yamna kanna hainabani adubu makhoina yakhidre. Khul adugi lampak achowa amada makhoi sing adu ten khanduna leinarami. Malem na hairi mafam sidi yamna ingna chikna leiri jani dana aikhoina khalaga lakhibadudi kayada ona teinarama ba. Paikhomna hairi asaigido awalanda sizinnaramani haiba pochai singdo thaina ipaipu kayana pairamba thangtin kaya adu ururaga nungbu nungsiko. Linthon hari aikhoigi ipaipu singse thaunadi phajana leiba janiko makhoigi chadanodani na handaki kuki langisu aikhoina adum ngamkhiko. Maitai nupi thauna malemgi itihasta mayek lanan iramliko aikhoise maitai oina poklubase kayada laibuk phariba makhoi macha masu oina leirambase kayadono aikhoina yamna penjei. Paikhomna hari sidagi hankhraga Linthoiga aigama hongani aikhoi loiraga Vicky-ga Valentina-ga aduga mu makhoi muk loiraga Malemga thajaga amu aduga wadu loiba nangkhidre. Linthoina marak that hari yareko nangama asina rang yam phari yam yengningdiko punsibuna hari kaino Linthoi yam sawiduna. Paikhomna haise chumdro. Linthoi hari is michanglo no isa Vicky na hari oira male
asumna wari sanari nupi amagi khonjelda tengthaba khonjelda kappagi khonjel ama tarai khonjel adu tabada makhoi sing adu tingak laikre khonjel adusu isai oina saglakpagum tari makhoi sing aduna mangla lisa malira mangla khusai makhoira pena hoke mamalaira mangla ari tu khuisika mangla ali hosika ralu 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 ne isai adu tabada makhoi sing adudi karim khanglamde isai adusu asum lapthokhi isai adu tabada makhoi sing adudi karim khanglamde isai adusu asum lapthokhi makhoi sing adu khonjel adugi maikai thirai khara laptakna leiriba ching adu urami makhoi sing adu amaga onsinaduna wari sanarai bikina hari kari isaino hojiki khangbu khangdene karamba jatigi isaino ne nate mayam kari khonjeno hojiki punshibana hari kaino hojikpu kadai di nupi no khonjel sidi nupi khonjel ne nupi makhodi wa kari su hairakti adumak tumi lei malem hari asibu aikoina khongun thirubana chumgadra wahai asi hairakpada thajana hairai malem adudi tong khulsigi wari kaya ma tar iba natra nangso thajadaba tong adugumada adu oirasu achumba amadi khangba yaina aikoi mayam manaraga pai khomana hari oidingba oirasano ngasigidi tumin leirase aduna pharadong male Valentina na chumme ngasidi tumin leirase adugi sumathakta hauji numidangi matamni yare tumin leirase mayam adusu tumin leinakhre ahinga sibu haukiba loikiba ngainarami simakni hairak ye haise ado kari lon oiduno nangbu khangbro manina khange tangkhul lon ni adudi kai haino manina hairi nathum saikorana ili mang ngaksa khabai salala I aroiba iwi atam rahira chi aina nathum khipalikha kharing aina mahai marai haidine atei karim haibanate ai haigiko muna tawko nakhoi mayamna aibu manghanna tawrasu ai hojikti aigi matam laabani nakhoi kanabusu hingnadi thamaroi si wahi sine harise kaino adudi wahang ama lae Rohit thawai wana harai karamba wahang haise kaino noida mamangi matamda thokriba thodosing adudi maitai nupigi thawai singna haidai aduga kaino hojik laiba thawai asina tangkhul londa haira isidi aduna haidi thawai asi tangkhul nupigi oipham thokdro adu orambasu as khangdrida ai kari tawduna haiba tawpham khangdre manina haire farese maiba ma thirasi aduna phardong male nakhogi thawai sing adu kalhongnaba aisu adu khalibani aikhogi thawai asibu kanbiba ngamba ma thirasir haina manina hari phagi nate thinaba tawrase aisu tumina leiraroige aisu nakhogi na teng pangsilage Rohit naire nangdi yarokana thabak asidi aikhogi thabak oiduna lakpani handaki asisu aikhoina adumak tawjage mani Rohina hairiba wadu takhidre magi oiba wa ama harai phare adudi hayengsa noigi unabam aduda pung ani da unarase aisu thamage ko asi haiduna mani di thamkhre Rohit wa karisu haibi matam lehogdre Rohit wa karisu hairi roi khankhre ahingi matamni khul adugi lampa aduda makhoi nipalgi ten ani khak khanduna leibani nupi makhoi mari ama nupa makhoi mari ama leibani thenglaba ahingi matam sida punsiba adu tapna mikap tholai aduga tengi mapanda tholai asumna mapalda tholaaga punsiba du mapal thokpa loiraduna manungda change haiduna mamai adu sat lasilakpa matamni phibam kairaba nupi amagi thawai aduna mangonda
Munna yengduna lerambadu ubada punsibadi khangprek khangi khongpham khara tunghalli aduga amaromdana ahingi matamsida chapu ama pai makhut oidana samu maya pai lai gi laipham tingi tilam khaidokduna lai khurumi lai je pukrida kumtharakduna lai je ironungda masada phi thongda pukrida phawoi bi imagi saiwon langduna langlenda jagoi khuthek toribadu namu taibang kanana su uramde hai ningtharla nangi matam yore yongomda thawai mirel mabu chingduna puro sathuplo langlen wahai kharasi haiduna laije ironungda makhut anido jagoi khuthek tamlai langol langdai yambi ima panthobi magi langdaida ngauroidaba pangtharoidaba kana lai ahing sigi namu taibang mipung khudingmak sumtharage haibagum sumthari phawoi bi imana aduga amoromdana thawai warapna hairai is kari matobu kawbage taibang miyoibaga lairembi imaga launa leina khraba mangledana wahai asi haiduna nupa adu wakhal mangi laije ironungda jagoi khuthek tamlibi adusu magi mathau lore haiduna laije ironungdagi kakhalai nupi adusu mayum tamna adumak chatkhre mana chaliba lambi adusu isuksukpa lambi dani chaliba asumna asum chatpana yum amada yorommi yum adugi akoiba aduda nupi adugi makhongna thangjilakpa adudadi yum adugi magun mangan lakpagum tawri isuk sukthana leiramba yum adu mangal leina yum adugi masak matau laki yum adu mapaldagi yenglakpada pikna ujarabasu yum adugi manungdadi yam sauduna leiramle nupi adusu yum adugi thongjawdu hangduna manungda changai yum adugi manungda maingal chingba amata leiramde adubu nupi adugi mittagi yum adugi manung adu ngana uri ye thangba thongjaw adomda chaida maibun semaga leimaida taduna leiriba adu nupi aduna urammi maibun adu paikhalubada ikhang khang hogdana maibun adu mai haurai musi ngalamba adu mangal leina ngankhre mafam adu nupi adu akoiba aduda koyeng yengduna leiramiba posak sing aduda munna yenglai numit adu asumna haukhre ayukki matamni malemna breakfast torase laknaro paikhomna chanaba torase mayam adu changnarakduna chaba yaba khara chasili aduga makhoina tawgadaba thabaksing adu tawnari Valentina na hairei chaba suloinare aduna khulgi miyoisingda aikhoina haigadaba adu hairurasi bikina hairei hairurasi manina hairei karino noina tawrisibo Rohit na hairei khangde mani ai karim khangdre langlenda su hainingdi tawrise kari su khangjadbi mabu amuk awafamda tani adugi su mathakta hayengse ima su laani as ai kari tawduna khangdre manina haire pharese haukhre hauji aikhoina tawdise hingnaba lambi thiba tare aduga isu mamangi matamda tumina laikhrabasu haujikti aina ngamjabi thakta nakhoi damak aina su mateng pangni phare aigi oja amaiba amalai maga unaraga kari kamdobuno haibado yenghalasi mani nang awafamda tanida yare nang lapthokna leibida mani na nungaitana hairei Rohit mamangi matamda nakhoigi thawai sing launaba honarakpada adugi marakta aigi thawai oirambi silemegi thawai yauriye aigi marup singi thawai mirel ngaktani manina hairaiba wadu taraga Rohit ti ngakpana masadu kainom tawkhre Rohit khonjen nikladuna hairei adudi silema manina hairei nongma nakhoigi thawai sing aduna laktuna aigi famda hairambani thenglaba ahingi matam sida thamoi adu pothaba yada atiyada thokliba thaja mahakpu yengjaduna awaba pothari manina hairei dasogi silema ai nangi saktam uraktaba yam kuire nang aibu uningdrabo mani mitudagi pirang tapna sintharai asumna athengma thaja mahakpu yengjaduna awaba pothari mani kadomdagi lakpa matongno mara tapna silamba nungsit adu asaba puba nungsit oina sichilakpa mani masada karisu khalude adubu apikba khonjelda Dachau
Matam kuina tarudraba khonjel ama ngasi ikhang khanghaudana tarakpasida Mani tu chungi khonjel adugi maikai thi machindasu harai Dachaugi Silaima nang kadai de lege Mani gi matau adu uriba mahakti thamoi kaikhre amukasu apikpa khonjelda Dachau Manisu mamai adu koire leiduna thirakpada ure haujikta sumang matuna leptuna leiribi adu ubada ngai haktang duda Mani Silaima asi bhaksang ne haiba kaukhre Manina chensilakpa adu ubada Silaima tapna khongthang adu maningda halli Silaima gi matau adu uraga ngasai makhai wakhal amada leiramba adu haujikta wakhal tarai Manina hari Silaima nang mafam sida Dachau aina laise aigi asengba wari adubu hairomge haina lakpani asi haiduna asengba wari adubu loina lirami chinga duda nupa nupi makhoi khara changaktuna aikhoibu amuk tholakpa ngamjabani asina chingba kaya ama hairi Silaimana